Manipur Top Channel dagi video amta update tawjage ngasi ayuk phong base phongda December gi tang taraga mapanda mapuroi ba hatpada senaba nupi gi bel reserve thamkhre masamaki loina biga aron mari leinaba nupa amaga laktunaraga mapuroi ba khunjamayum arun hatkiba thawdo aduga mari leinana loina bina tharakhiba bel gi order session court Imphal East ki court na December 13 fawba reserve thamkhre loinana thawdo aduda senariba aron manupa adudi report pikhalaknaba Central Jail Sajiwaki SP da order tawkhre Bamon Kampu makha lekai da laikhidraba arun gi thawdo aduda senariba loina bi khunjamayum Helen Allies thoi sei kunga manga amasung Bamon Kampu khabam dagi Pradhan Kampu Gram Panchayat ki laikhidraba nimai gi masanupa Nauksekpam Rabi sei nifugu manga gi bel application adu makhoi gi council singi khuthangda court ta thagalakhibane Helen gi Defense Council na mahaki bel application ga mari lainana thamlakhiba submission amasum public prosecutor gi maikai digi thamlakhiba submission sing kup na yenglaba matungda application adugi order reserve thamkhibane amaromda court asina Manipur Central Jail Sajiwagi SP na thagalakhiba pikhalakhiba thawdo aduda chenariba Nauksekpam Rabi gi medical record yauna bel application lokshin baga loinana bel hearing gi matam December 13 ga mathoida lepkhibane ningsingba yabadi thawdo aduda chenariba laikhidraba khunjamayum arun gi loinabi amasung mahaki nupiga mari thami hairiba nupa adu hawkhiba April 19 da police na fagatuna court ta puthoklaba matungda hauzik jail da lairibani duga atopa pawamana nakpi senbina ba security pibiu mangi Kumza English ani ga taraga nipan gi November 18 da thokhiba thawdo amadagi mayumda laibi yaroi hana tanthokpi khraba Langol ningthau laikai digi oina mangina mahapu ngakpi senbina ba security pibiu hana phungdokre Manipur Press Club ta pangthokhiba pawgi mifam amada oina mangina haiki hawkhiba sahi English ani ga tara nipan gi November 18 da thokhiba thawdo amana maram oiraga mahak laikai da laibi yaroi hana tanthokhi Masida natana mahaki mayum maikaichu thugaibiki laikai miyamna mahak laikai da leijage haina haijarabasu yabidabadagi sahi amarom asi laikai aduda lairudre adubu Manipur High Court ta mahakpu laikai da laiba yahananaba application ama thabadagi Manipur High Court na sahi asigi November 3 da mahakpu yum aduda laiba yahangadabani amadi protection security pigadabani haina order ama thokhi order asigi matung ina mahakna hairiba yum aduda ngasi chatluba matamda yum adu mi amana laiba yaba yum oiramdre yum aduda laijaba potchai khudingmak thugaiduna manghan biramre maramaduna High Court ki order matung ina Manipur gi mari lainaba authority singna mahakpu ngakpi senbinaba security pibiyu loinana mob justice chathaduna mi amabu ot naibegi thabak asi matungda chathabiganasu hainasu mahakna makhatana phungdokhi